Jenny leikhidraba maparoki bu ningsinglaga kappaga leiringaida mama Jennifer sangai mama gi Jenny haima ichabu gi doragine Jennifer machana kappadu ubada haifet pakhatli Jenny su mama bu jejet konsili mama ai ngaside pukning yam nusi kapkanu se ichabu kanana kari hairage mama da hayo Jenny kapna papa I am the Mr. Mama Jennifer machagi wahai do taraga tapna Jenny kaigino mana marali taba papa haliba Jennifer do mapi rajela e imagi Jenny masigi wasi toklase wahangda amuk hana imada hanglakano mama machado kolaga kapmine sanari bawari ado atopa kadagi manasing labare kana tarami lao changsaru rase Jenny mapido dai thoklaga mama ga thorakle Sonia na Jenny ichabu kai dorage hakchangam drabane ante kese dode da Jennifer na Sonia da yinglaga ingi tawra e Sonia so wado makha tadre chak chaw loiraga regan machanupi gi kada amuk tumina changla e tamo ngaside tamo wari malige kari wari no tamo bachoga babaga hatkibagi wari ni Jenny luktharaga tapna ayuba ngammi tamo adubu makade yengba ngamje papa halaga mathakta kakibadudi ai yengludre numito aiso topa ka amadagi baba so hatkibadu hawe adubu regan mapidu taithoi pikliba macha ina ai baba bu hatori khanglabasu upai lekide ai yamna ki nupado masak udrabasu ai nupado yamna ki sakiban aduna babagi manakta phawa pau pirubasu ki mandana ngamkide regan haukraba wari do machandali rai Rakesh na tabro Sonia na oh taye laktore angangi kai kai no khara leiraki ge tawbani hoi angang kai so jak lamamani nong su surakadore lakna mu tawro ko hoi dada adudi thamage ko wari sanama loiraga phone do thamlaga on thorakpada Rakesh machabu kauge tawjai adubu kari mata nang haudre atopa micham amana hat palaknabadi loina khangadabani adubu power leiraba hantarga wiska puluba Nina Rakesh nubadu yenglaga laimaida haithagre makuta sirba ring dusu lauthoi mangak du somo pejek leithe e upai leitraba regana thongdagi londa yenglaga machin melaga kappe Rakesh aroiba sor holamdaida macha regan bu tapna kausei regan nupado asawbagi khonthokna haire e noi fana farabasu noigi jukse loi kraibasi kawraba chalo nathwaido sargada leiruro noi leibana ekhuju thorakpani noi leitrabadi ekhuju thoroi regan nupado thorakadore khangmana mafam amada lotkre nupado thoraklaga leplaga lei hatpudi hatkane adubo angang diade chahi 13 surakpada noi amu hatpa dada lakini ngairamu noi na ngame ahibu napa hatpagi laman khumso ngamdre ahi khutta lan matawani wahai da thawaina reganda hairam naga zakre pikliwa regana thawa yaudraba mapabu kollaga kappi ngehak leiraga mama ani do halae Jenny so mapabu kollaga kappaga leirammi madobada Jennifer makhada phamdakre Sonia praproka khatlaga macha mapuroibu bu kausei regana mapabu kollaga kappadobada Sonia angaubi amagom law khonglaga kappi wari liba loirakpadadi regan makhol thokna kaple tamo de khoibu thadolaga chatpa yaroi nachanaina tamo bu soidana kangani Jenny ngamloi nangna ibu kanba ngamloi khamni ai ngamni tamo Jenny do hi launa kaple ai hosi chei taradrok mupung pare taradare changni karamba numi thadano mahana ibu hatpala ka doriba tambangamde ai so hanade isana isabu kanano khanglude adubo khangle hausikti ai so ipagumba vampire ni haiba Jenny mabumu themjinbe
ꯑꯩꯅ ꯇꯥꯃꯣꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯣꯏ, ꯊꯥꯖꯧ ꯇꯥꯃꯣ꯫ ꯔꯦꯒꯥꯟ ꯃꯆꯟꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩꯗꯨꯗ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯑꯦꯟꯖꯦꯜꯁꯨ ꯀꯣꯂꯦꯖꯀꯤ ꯂꯦꯛꯆꯔ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯃꯅꯦꯝꯊꯣꯏꯕꯤꯒ ꯃꯆꯥ ꯂꯤꯌꯣꯒ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯔꯦꯒꯥꯟꯅ ꯃꯁꯥ ꯚꯦꯝꯄꯥꯌꯔꯅꯤ ꯈꯪꯖꯔꯛꯄ ꯑꯗꯨꯒꯨꯝ ꯂꯤꯌꯣꯁꯨ ꯈꯪꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯃꯥ, ꯑꯦꯟꯖꯦꯜꯅ ꯂꯤꯌꯣ ꯀꯩꯗꯧꯔꯒꯦ? ꯑꯩ ꯉꯁꯤꯗꯤ ꯃꯃꯥꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ꯫ ꯍꯪꯉꯣ꯫ ꯔꯦꯒꯥꯟꯅ ꯍꯥꯏꯔꯛꯄꯅꯦ꯫ ꯍꯣꯏꯅꯦ, ꯍꯪꯉꯣꯕ꯫ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥ ꯂꯩꯈꯤꯗꯕꯗꯣ ꯔꯦꯒꯥꯟꯒꯤ ꯕꯕꯥ ꯂꯩꯈꯤꯗꯕꯒ ꯃꯤꯍꯥꯠ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ? ꯑꯦꯟꯖꯦꯜ ꯉꯛꯅ ꯂꯤꯌꯣ, ꯃꯗꯨꯒꯤ ꯋꯥꯍꯪꯗꯣ ꯃꯃꯥꯗ ꯍꯪꯂꯛꯀꯅꯨ꯫ ꯑꯗꯨꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯇꯣ ꯀꯩꯗꯧꯉꯩꯗꯁꯨ ꯅꯤꯡꯁꯤꯡꯂꯨꯅꯨ꯫ ꯃꯃꯥꯁꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯃꯥ, ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ꯫ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ, ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯌꯥꯝꯅ ꯀꯥꯏ꯫ ꯈꯪꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯣꯏ꯫ ꯅꯪ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯤꯍꯥꯠꯄꯗꯣ ꯈꯪꯂꯕꯁꯨ ꯂꯃꯟ ꯈꯨꯝꯕ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ꯫ ꯄꯨꯂꯤꯁ ꯂꯩꯔꯤꯕꯁꯤꯡꯁꯦ ꯀꯩꯗꯧꯅꯕꯅꯣ? ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯍꯥꯠꯄꯗꯣ ꯐꯥꯕ ꯉꯝꯗ꯭ꯔꯤꯅꯣ? ꯄꯨꯂꯤꯁꯇꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯈꯛꯇꯃꯛ ꯐꯥꯅꯕꯅꯤ ꯂꯤꯌꯣ꯫ ꯃꯤꯍꯥꯠꯄꯗꯣ ꯃꯔꯥꯜ ꯂꯩꯔꯤꯗꯨꯗꯤ? ꯏꯃꯥꯒꯤ ꯂꯤꯌꯣ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ꯫ ꯅꯪꯕꯨ ꯄꯣꯛꯄ ꯕꯕꯥꯗꯣ ꯄꯣꯛꯄꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯛꯂꯕꯁꯨ ꯁ꯭ꯇꯦꯐꯦꯟꯒꯤ ꯕ꯭ꯂꯗꯇꯒꯤ ꯚꯦꯝꯄꯥꯌꯔ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯔꯦꯒꯥꯟꯒꯤ ꯕꯕꯥ ꯔꯥꯀꯦꯁ, ꯖꯦꯅꯤꯒꯤ ꯕꯕꯥ ꯔꯣꯀꯤ ꯂꯣꯏꯅꯃꯛ ꯚꯦꯝꯄꯥꯌꯔ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯃꯤꯆꯝ ꯑꯃꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯏꯔꯣꯏ꯫ ꯍꯟꯇꯔꯅ ꯍꯥꯠꯄꯅꯤ, ꯍꯟꯇꯔꯅ꯫ ꯍꯟꯇꯔ? ꯃꯃꯥ, ꯍꯟꯇꯔꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯑꯩ ꯈꯪꯗꯦ, ꯈꯪꯕꯁꯨ ꯄꯥꯝꯗꯦ꯫ ꯃꯔꯝꯗꯤ? ꯍꯟꯇꯔ ꯍꯥꯏꯔꯤꯕꯁꯦ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕ ꯊꯣꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯨꯝꯂꯕ ꯋꯤꯁꯅ ꯁꯦꯝꯈꯤꯕꯅꯤ꯫ ꯆꯍꯤ ꯌꯥꯝꯂꯕ ꯑꯩꯅ ꯅꯄꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯉꯛꯆꯩ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯄꯤꯅꯕ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯃꯥ, ꯀꯩꯒꯤꯅꯣ ꯃꯃꯥꯅ ꯋꯤꯁ ꯑꯣꯏꯔꯒ ꯍꯟꯇꯔꯗꯒꯤ ꯕꯕꯥꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯤꯕ? ꯃꯃꯥꯒꯤ ꯂꯤꯌꯣ, ꯑꯗꯨꯃꯛꯅꯤ ꯃꯃꯥꯅ ꯉꯛꯂꯤꯕꯁꯦ꯫ ꯅꯨꯡꯁꯤꯔꯕ ꯅꯄꯥꯕꯨ ꯋꯤꯁ ꯑꯩꯅ ꯐꯥꯎꯕ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯍꯟꯇꯔꯗꯨꯁꯨ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯕꯒꯤ ꯄꯥꯋꯔ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯃꯛꯅ ꯉꯁꯤ ꯐꯥꯎꯕ ꯃꯃꯥ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥ ꯄꯥꯋꯔ ꯁꯤꯖꯤꯟꯅꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯂꯤꯌꯣ ꯃꯈꯥ ꯍꯪꯂꯨꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯔꯦꯒꯥꯟꯗꯤ ꯃꯄꯥ ꯍꯥꯠꯄ ꯍꯟꯇꯔꯗꯣ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕꯁꯨ ꯎꯍꯧꯋꯦ ꯍꯥꯏ꯫ ꯖꯦꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯍꯥꯠꯈꯤꯕꯗꯣ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯎꯕ ꯉꯝꯃꯦ ꯍꯥꯏ꯫ ꯑꯩꯗꯤ ꯕꯕꯥ ꯍꯥꯠꯈꯤꯕ ꯃꯤꯁꯛꯇꯣ ꯎꯍꯧꯗꯦ, ꯈꯪꯍꯧꯗꯦꯀꯣ ꯃꯃꯥ꯫ ꯑꯦꯟꯖꯦꯜ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯕꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯍꯧꯈ꯭ꯔꯕ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯣꯏꯕꯤꯅ, ꯏꯕꯦꯝꯃ ꯂꯣꯏꯔꯕꯣ? ꯗꯥ, ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯀꯩꯀꯩꯕꯨ ꯂꯩꯕꯤꯔꯒꯦ? ꯏꯆꯥꯅ ꯆꯥꯅꯤꯡꯕꯈꯩ ꯂꯣꯏꯅ ꯂꯩꯖꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯉꯥꯏꯔꯝꯃꯅꯤ꯫ ꯍꯦ, ꯒꯥꯔꯤꯗꯣ ꯅꯪꯒꯤ ꯈꯨꯇꯧꯗꯣ ꯊꯧꯔꯨꯅꯨꯀꯣ꯫ ꯏꯃꯥꯗꯣ ꯍꯥꯔꯠꯀ ꯄꯣꯛꯈꯥꯏꯈꯤꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧꯗꯣ ꯅꯨꯃꯤꯠꯇꯣ ꯃꯆꯥꯅ ꯕꯣꯔꯗꯤꯡꯗ ꯂꯩꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧꯗꯣ ꯅꯨꯃꯤꯠꯇꯣ ꯃꯆꯥ ꯕꯣꯔꯗꯤꯡ ꯂꯩꯈꯤꯕ ꯂꯤꯌꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯩ ꯏꯁꯨ ꯂꯩꯇꯕꯁꯦ ꯂꯩꯐꯝ ꯈꯪꯗꯦꯅꯦ꯫ ꯏꯁꯨ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯏꯕꯦꯝꯃ, ꯕꯣꯔꯗꯤꯡꯗ ꯊꯝꯃꯔꯣꯏ ꯁꯤꯗ꯫ ꯏꯃꯥ, ꯗꯗꯥꯅ ꯌꯥꯗꯕꯒꯤꯅꯦ꯫ ꯑꯩꯁꯨ ꯍꯥꯏꯕꯅꯦ꯫ ꯗꯗꯥꯅ ꯍꯥꯏꯕꯗꯗꯤ ꯃꯊꯪ ꯊꯥꯗꯒꯤ ꯗꯦꯜꯂꯤꯗ ꯀꯣꯏꯕ ꯄꯨꯕꯤꯅꯤ ꯍꯥꯏ ꯏꯃꯥꯁꯨ꯫ ꯑꯗꯨꯒ ꯂꯤꯌꯣꯒꯤ ꯃꯍꯩꯗ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯍꯥꯏ꯫ ꯃꯊꯪ ꯆꯍꯤꯗꯒꯤꯗꯤ ꯌꯨꯝꯗ ꯊꯝꯃꯁꯦ, ꯍꯟꯗꯛꯇꯤ ꯂꯩꯖꯔꯁꯅꯨ ꯍꯥꯏꯌꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯅꯤꯡꯈꯤꯕꯁꯦ ꯄꯥꯛꯅ ꯍꯣꯡꯒꯟꯗꯦꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯃꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯃꯇꯥꯡ ꯃꯇꯝꯅꯅꯤ꯫ ꯑꯩꯅ ꯈꯣꯡꯈꯨꯠꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯗꯦꯜꯂꯤꯗ ꯂꯥꯌꯦꯡꯂꯨꯁꯤ ꯍꯥꯏꯕꯅꯤ ꯃꯇꯝ ꯈꯔꯗꯤ꯫ ꯑꯗꯨꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝꯂꯅꯤ꯫ ꯑꯗꯨꯒꯤ ꯃꯥꯜꯂꯤ꯫ ꯋꯥꯒ ꯀꯌꯥ ꯉꯥꯡꯒꯟꯗ꯭ꯔꯦ ꯑꯩꯁꯨ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯕꯁꯦ ꯇꯜꯂꯕ꯫ ꯇꯟꯕꯅꯤ ꯇꯟꯕꯅꯤ, ꯄꯤꯛꯂꯤꯉꯩꯗꯅꯦ ꯃꯃꯤꯠꯇꯅ ꯌꯦꯡꯕ ꯑꯉꯥꯡꯅꯤ꯫ ꯋꯥ ꯂꯥꯡ ꯆꯒꯠ ꯆꯒꯠꯅꯦ ꯉꯥꯡꯗꯕꯅꯤ꯫ ꯃꯅꯤ ꯃꯃꯧꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯔꯗꯤꯡ ꯆꯠꯂꯨꯔꯒ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨ ꯎꯅꯔꯨꯔꯦ꯫ ꯄꯤꯛꯆꯔꯕꯁꯨ ꯂꯤꯌꯣ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯉꯥꯡꯅꯤ꯫ ꯏꯪ ꯇꯞꯆꯩ, ꯃꯄꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯆꯥ ꯎꯅꯔꯨꯔꯒ ꯃꯌꯨꯝ ꯍꯜꯂꯛꯄꯗꯗꯤ ꯁꯟꯙ꯭ꯌꯥ ꯆꯪꯉꯦ꯫ ꯕꯖꯥꯔꯗꯒꯤ ꯄꯣꯠꯆꯩꯁꯨ ꯂꯩꯔꯛꯄꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯟꯖꯦꯜ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤ ꯄꯥꯋꯔꯗꯨ ꯁꯤꯖꯤꯟꯅꯔꯔꯣꯏ ꯋꯥꯁꯛꯈ꯭ꯔꯕꯅꯤꯅ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯀꯩꯅꯣꯝꯃ ꯇꯧꯗꯣꯔꯦ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯐꯥꯎꯕ ꯈꯪꯗꯦ꯫
ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯏꯕꯨꯡꯉꯣ, ꯒꯦꯠꯀꯁꯤ ꯂꯣꯜꯂꯝꯗꯦꯅꯦ ꯃꯁꯦ꯫ ꯏꯁꯨ ꯎꯅꯔꯨꯕꯁꯤꯗꯤ ꯊꯋꯥꯏꯒꯁꯤ ꯏꯅꯨꯡꯗ ꯅꯨꯡꯉꯥꯏꯗ꯫ ꯏꯃꯥ, ꯄꯣꯊꯥꯕꯤꯔꯣ, ꯆꯥ ꯂꯣꯜꯂꯛꯂꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯦꯟꯖꯦꯜ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯕꯥꯠꯔꯨꯝ ꯆꯪꯂꯛꯄꯗ ꯑꯦꯟꯖꯦꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯄꯥꯈꯠꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯙꯥ!" ꯋꯥꯔꯤꯗꯨ ꯂꯣꯏꯔꯛꯄꯗ ꯑꯦꯟꯖꯦꯜ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗ ꯂꯤꯑꯣ ꯇꯞꯅ ꯀꯧꯔꯛꯏ, "ꯃꯃꯥ." ꯂꯤꯑꯣ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯅꯣꯝꯃꯤ꯫ ꯑꯦꯟꯖꯦꯜ ꯅꯤꯡꯁꯤꯡꯂꯨꯕ ꯋꯥꯈꯜꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ "ꯃꯃꯥ, ꯀꯩꯗꯧꯔꯒꯦ?" "ꯃꯃꯥ ꯀꯩꯁꯨ ꯇꯧꯗꯦ, ꯄꯥꯔꯣ ꯂꯥꯏꯔꯤꯛꯇꯣ꯫ ꯃꯃꯥ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ." ꯑꯦꯟꯖꯦꯜ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯕꯥꯠꯔꯨꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯦꯟꯖꯦꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯄꯥꯈꯠꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯙꯥ!" ꯂꯤꯑꯣ ꯃꯃꯥꯕꯨ ꯀꯧꯖꯔꯛꯏ, "ꯃꯃꯥ." ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯅꯣꯝꯃꯤ꯫ ꯑꯦꯟꯖꯦꯜ ꯅꯤꯡꯁꯤꯡꯂꯨꯕ ꯋꯥꯈꯜꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ "ꯃꯃꯥ, ꯀꯩꯗꯧꯔꯒꯦ?" "ꯃꯃꯥ ꯀꯩꯁꯨ ꯇꯧꯗꯦꯁꯦ, ꯄꯥꯔꯣ ꯂꯥꯏꯔꯤꯛꯇꯣ, ꯃꯃꯥꯅꯦ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ." ꯑꯦꯟꯖꯦꯜ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯂꯤꯑꯣ ꯃꯍꯥꯛꯀꯤ ꯆꯥꯟꯅꯖꯕ ꯃꯕꯥꯏꯗ ꯐꯣꯟ ꯇꯧꯏ꯫ ꯔꯦꯒꯥꯟꯁꯨ ꯄꯥꯏꯈꯠꯂꯛꯏ꯫ "ꯏꯁꯦꯟ, ꯏꯕꯥꯏꯅ ꯍꯥꯏꯕꯗꯣ ꯍꯪꯉꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ, ꯃꯃꯥꯁꯨ ꯈꯪꯗꯦ ꯍꯥꯏꯔꯦ." "ꯏꯁꯦꯟ, ꯑꯩꯗꯪꯅ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯂꯣꯏ, ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ꯫ ꯖꯦꯅꯤꯁꯨ ꯄꯨꯟꯅ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯂꯣꯏꯈꯤꯒꯅꯤ." "ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯒꯤ ꯍꯥꯠꯇꯧꯔꯤꯕ? ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯕꯨ ꯀꯩꯅꯣ?" "ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯃꯥꯅ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯌꯦ꯫ 13 ꯁꯨꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏꯕꯨ ꯍꯥꯠꯄ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯐꯩ, ꯃꯥꯅ ꯉꯝꯃꯦ ꯑꯩꯈꯣꯏꯕꯨ ꯍꯥꯠꯁꯅꯨ, ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯃꯥꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯃꯛꯅꯤ ꯏꯁꯦꯟ, ꯑꯩꯅ ꯈꯜꯂꯤꯕꯁꯨ." ꯇꯤꯅꯦꯖꯀꯤ ꯃꯇꯝꯅꯤ, ꯃꯩ ꯍꯧꯕ ꯃꯇꯝꯗꯕꯨ ꯊꯥꯡ ꯏꯁꯤꯡ ꯆꯪꯅꯕ꯭ꯔꯥ? ꯅꯍꯥ ꯑꯣꯏꯔꯤꯕ ꯔꯦꯒꯥꯟ ꯑꯃꯗꯤ ꯂꯤꯑꯣꯁꯨ ꯃꯄꯥꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯅꯤꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯕ, ꯀꯅꯥꯅ ꯉꯝꯒꯅꯤ? ꯅꯣꯡꯃ ꯌꯥꯝ ꯊꯥꯖꯗꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯦꯁꯄꯤꯗ ꯀꯣꯜ ꯂꯥꯛꯏ꯫ "ꯍꯜꯂꯣ, ꯑꯦꯁꯄꯤ ꯁ꯭ꯄꯤꯀꯤꯡ." ꯑꯋꯥꯖꯅ, "ꯍꯜꯂꯣ ꯑꯦꯁꯄꯤ." "ꯀꯅꯥ?" "ꯅꯣꯏꯅ ꯊꯤꯔꯤꯕ ꯃꯤꯁꯛꯇꯨꯅꯤ." "ꯑꯩꯈꯣꯏꯒꯤꯗꯤ ꯊꯧ ꯌꯥꯝꯃꯤ, ꯃꯤꯁꯛꯁꯨ ꯌꯥꯝꯃꯤ, ꯁꯣꯝ ꯀꯅꯥꯅꯣ?" "ꯑꯩ RK ꯑꯕꯥꯁꯅꯤ." ꯑꯦꯁꯄꯤ ꯉꯛꯅ, "ꯑꯣꯍꯣ ꯑꯕꯥꯁ, ꯀꯩ ꯂꯩꯔꯦ? ꯌꯥꯝ ꯊꯥꯖꯗꯅ ꯀꯣꯜ ꯇꯧꯔꯛꯂꯤꯁꯤꯕꯣ?" "ꯑꯦꯁꯄꯤ, ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯦꯠꯂꯛꯀꯅꯨ. ꯅꯣꯏꯁꯨ ꯗ꯭ꯌꯨꯇꯤꯗꯣ ꯅꯤꯡꯊꯤꯅ ꯇꯧ, ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯅꯤꯡꯊꯤꯅ ꯇꯧꯒꯦ. ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯅꯪꯕꯨ ꯐꯥꯕ ꯍꯥꯏꯕꯁꯦ. ꯅꯪꯕꯨ ꯅꯔꯥ ꯂꯩꯇꯦ ꯍꯥꯏꯒꯤꯔꯣ?" "ꯑꯩ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯑꯦꯁꯄꯤ. ꯑꯩꯁꯦ ꯃꯥꯂꯦꯝꯁꯤꯒꯤ ꯑꯣꯏꯅ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ. ꯅꯣꯏꯅ ꯀꯠꯊꯣꯛꯂꯤꯗꯨꯅ ꯅꯔꯩꯕꯥꯛꯀꯤ ꯈꯛꯇꯅꯤ. ꯑꯩꯅ ꯀꯠꯊꯣꯛꯂꯤꯁꯤꯅ ꯌꯨꯅꯤꯚꯔꯁꯀꯤ ꯑꯣꯏꯅꯅꯤ." "ꯋꯥꯔꯜꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯂꯒ ꯃꯤ ꯍꯥꯠꯄꯗꯨꯔꯣ ꯅꯪꯅ ꯀꯠꯊꯣꯛꯄ ꯍꯥꯏꯔꯤꯕꯁꯦ?" "ꯑꯦꯁꯄꯤ, ꯐꯠꯇꯕ ꯃꯌꯥꯝꯒꯤ ꯍꯧꯔꯛꯐꯝꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯀꯣꯛꯅꯤ." "ꯑꯦꯁꯄꯤ, ꯐꯠꯇꯕ ꯃꯌꯥꯝꯒꯤ ꯍꯧꯔꯛꯐꯝꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯀꯣꯛꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ. ꯑꯍꯦꯟꯕ ꯄꯥꯝꯕ, ꯃꯁꯥꯒꯤꯗ ꯑꯣꯏꯅꯤꯡꯂꯛꯄ ꯃꯤꯑꯣꯏꯕ ꯈꯔꯅꯅꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯦ ꯃꯨꯠꯍꯜꯂꯤꯕꯁꯦ. ꯑꯃꯨꯛ ꯅꯧꯅ ꯃꯥꯂꯦꯝꯁꯤꯗ ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯤꯕꯁꯦ ꯑꯩꯈꯣꯏꯅꯅꯤ. ꯄꯩꯁꯥ ꯄꯤꯔꯒ ꯅꯪꯕꯨ ꯅꯦꯛꯂꯒ ꯃꯤ ꯍꯥꯠꯍꯟꯕꯗꯨꯔꯣ ꯅꯪꯅ ꯑꯐꯕꯅꯤ ꯍꯥꯏꯒꯗ꯭ꯔꯣ? ꯁꯣꯝꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ. ꯑꯩꯈꯣꯏꯁꯦ ꯃꯀꯣꯛ ꯊꯣꯡꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯃꯤꯅꯥꯏꯅꯤ. ꯁꯣꯝꯁꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯤꯅꯥꯏ ꯅꯠꯇ꯭ꯔꯣ? ꯆꯨꯝꯃꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯒꯤꯅꯦ ꯐꯠꯇꯕ ꯍꯧꯔꯛꯂꯤꯕꯁꯦ. ꯐꯠꯇꯕ ꯁꯦꯝꯈꯤꯕꯁꯨ ꯃꯈꯣꯏꯅꯅꯤ. ꯐꯠꯇꯕꯁꯤꯡꯗꯨꯕꯨ ꯍꯥꯠꯅꯕ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨ ꯁꯦꯝꯈꯤꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯗꯁꯨ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯃꯨꯊꯠꯄ ꯍꯥꯏꯕꯁꯤꯕꯨ ꯐꯠꯇꯕ ꯑꯣꯏꯒꯗ꯭ꯔꯥ? ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯐꯝꯗ ꯅꯪꯅ ꯍꯥꯠꯂꯤꯕꯗꯣ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯀꯅꯥꯒꯨꯝꯕꯒꯤ ꯃꯐꯝꯗꯗꯤ ꯑꯐꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇꯦ. ꯍꯥꯠꯂꯣ ꯍꯥꯏꯔꯕꯗꯤ ꯍꯥꯠꯀꯗꯕꯅꯤ. ꯃꯔꯝꯗꯤ ꯍꯥꯠꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯤꯊꯣꯏ ꯃꯤꯌꯦꯟꯕ ꯑꯣꯔ ꯃꯅꯨꯡꯗ ꯑꯔꯣꯟ ꯑꯊꯨꯞ ꯇꯧꯕ ꯈꯔꯗꯤ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯁꯨ ꯑꯄꯪꯕ ꯅꯠꯇꯦ ꯑꯦꯁꯄꯤ. ꯃꯤꯆꯝ ꯑꯃꯕꯨ ꯀꯔꯝꯅ ꯍꯥꯠꯀꯗꯣꯏꯅꯣ? ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ. ꯅꯪ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯣ. ꯌꯨꯝꯗ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯅꯪꯕꯨ ꯅꯤꯡꯂꯝꯒꯅꯤ. ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯃꯤꯔꯣꯜ ꯑꯣꯏꯔꯛꯂꯤꯕꯁꯦ? ꯑꯩꯒꯤ ꯏꯊꯧ ꯈꯔ ꯋꯥꯠꯂꯤ, ꯑꯗꯨꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯕꯅꯤ. ꯏꯟꯗꯤꯌꯥꯗ ꯈꯛꯇ ꯅꯠꯇꯦ, ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯒꯤ ꯏꯊꯧ ꯄꯥꯡꯊꯣꯛꯀꯗꯧꯕ ꯋꯥꯠꯂꯤ. ꯃꯁꯦ ꯅꯣꯏꯅ ꯈꯪꯂꯔꯣꯏ, ꯑꯗꯨꯒ ꯀꯟꯕꯁꯨ ꯅꯄꯨꯟꯁꯤꯒꯤ ꯉꯝꯂꯣꯏ.
ꯑꯩꯈꯣꯏꯗ ꯁꯤꯡꯅꯕꯅ ꯅꯪꯒꯤ ꯑꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯌꯨ ꯀꯥꯟꯅꯗꯕꯗ ꯑꯩꯕꯨ ꯐꯥꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯨꯅꯨ ꯅꯃꯪꯗ ꯐꯥꯎꯕ ꯉꯝꯂꯣꯏ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯨ ꯀꯛꯊꯠꯈ꯭ꯔꯦ ꯐꯩ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯅꯪꯅ ꯀꯌꯥꯝ ꯐꯥꯎꯒꯦ ꯍꯥꯏꯕꯗꯣ ꯑꯁꯣꯝꯗꯅ ꯔꯦꯒꯥꯟ ꯂꯤꯌꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯆꯥꯛꯀ ꯆꯥꯗꯒꯈꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯄꯨꯜꯂꯝꯃꯤ ꯂꯤꯌꯣꯅ ꯕꯕꯥꯕꯣꯏ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯈꯔꯅꯗꯤ ꯈꯪꯂꯝꯕ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯍꯪꯕ ꯑꯣꯏꯅ ꯆꯠꯂꯨꯁꯤꯔꯣ ꯑꯗꯨ ꯒꯨꯗ ꯑꯥꯏꯗꯤꯌꯥꯅꯤ ꯍꯣꯏ ꯆꯠꯂꯨꯁꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯏ ꯄꯨꯂꯤꯁ ꯑꯃꯅ ꯀꯅꯥ ꯎꯅꯗꯣꯏꯅꯣ ꯁꯔ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯤꯒꯠꯄ ꯂꯥꯛꯆꯕꯅꯤ ꯃꯐꯝꯁꯤꯒꯤ ꯑꯦꯁꯄꯤꯗꯣ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯅꯣꯏꯅ ꯎꯅꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯎꯅꯕ ꯌꯥꯒꯅꯤ ꯁꯤꯔꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯁꯔ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯔꯥꯀꯦꯁ ꯑꯃꯗꯤ ꯂꯤꯒꯤ ꯃꯆꯥꯅꯤ ꯑꯣ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯂꯩꯔꯝꯃꯣ ꯑꯦꯁꯄꯤꯗꯒꯤ ꯑꯌꯥꯕ ꯂꯧꯔꯛꯈꯤꯒꯦ ꯁꯔ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯥꯛꯏ ꯂꯩꯈꯤꯗ꯭ꯔꯕ ꯔꯥꯀꯦꯁ ꯑꯃꯗꯤ ꯂꯤꯒꯤ ꯃꯆꯥꯅꯤꯁꯨ ꯍꯥꯏ ꯁꯔ ꯎꯅꯖꯒꯦꯁꯨ ꯍꯥꯏꯔꯤꯌꯦ ꯆꯪꯍꯜꯂꯣ ꯐꯅꯤ ꯁꯔ ꯑꯦꯁꯥꯏꯗꯨꯅ ꯑꯅꯤꯗꯨ ꯀꯧꯔꯨꯔꯦ ꯁꯔ ꯆꯪꯉꯣ ꯆꯪꯉꯣ ꯊꯦꯡꯛ ꯌꯨ ꯁꯔ ꯀꯩ ꯇꯥꯟꯅꯁꯦꯕ ꯁꯔ ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯕ ꯀꯦꯁꯅꯤ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛꯇꯨꯕꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯕꯤꯗ꯭ꯔꯕ꯭ꯔꯥ ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏꯅ ꯋꯥꯐꯝꯗꯣ ꯍꯥꯏꯗꯕ꯭ꯔꯣ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯦ ꯁꯔ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯕ ꯀꯧꯕꯅꯤꯅ ꯃꯐꯝꯁꯤꯗ ꯍꯦꯛꯇ ꯂꯥꯛꯆꯕꯅꯤ ꯅꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯐꯝꯁꯦ ꯍꯩꯗꯣꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯁꯔ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯖꯔꯤ ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯄꯗꯨꯅ ꯑꯩꯈꯣꯏꯅꯤꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯆꯍꯤ 13 ꯁꯨꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯆꯍꯤꯗꯣ ꯁꯨꯔꯛꯀꯗꯧꯔꯦ ꯁꯔ ꯍꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯑꯦꯁꯄꯤꯗꯨ ꯔꯦꯒꯥꯟꯒꯤ ꯋꯥꯍꯩꯗꯨꯗ ꯑꯉꯛꯄ ꯐꯥꯎꯏ ꯀꯔꯤ ꯅꯣꯏꯕꯨꯁꯨ ꯍꯥꯠꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕ ꯀꯅꯥꯗ ꯀꯝꯗꯧꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯒꯦ ꯔꯦꯒꯥꯟ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ ꯃꯤꯍꯥꯠꯄꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨꯁꯨ ꯇꯝꯂꯤ ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯅꯤ ꯃꯤꯁꯛꯇꯣ ꯈꯪꯂꯕꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯣꯏ ꯑꯅꯤꯅ ꯀꯝꯗꯧꯅꯗꯤ ꯈꯪꯒꯅꯤ ꯔꯦꯒꯥꯟ ꯑꯃꯗꯤ ꯂꯤꯌꯣꯗꯨ ꯌꯦꯡꯅꯩ ꯂꯤꯌꯣꯅ ꯁꯔ ꯃꯤꯁꯛꯇꯣ ꯇꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯌꯦꯡꯖꯍꯧꯒꯦ ꯐꯔꯦ ꯇꯥꯛꯂꯒꯦ ꯑꯩꯈꯣꯏꯅ ꯅꯣꯏ ꯑꯅꯤꯕꯨ ꯀꯟꯅꯕꯗꯤ ꯍꯣꯠꯅꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯗ꯭ꯔꯤꯉꯩꯗ ꯃꯤꯁꯛꯇꯣ ꯇꯥꯛꯀꯦ ꯖꯦꯅꯤꯐꯔꯒꯤ ꯃꯆꯥ ꯀꯔꯝꯕꯅꯣ ꯁꯔ ꯃꯥꯁꯣꯒꯤ ꯃꯆꯥꯅꯨꯄꯤꯗꯤ ꯂꯥꯛꯇꯦ ꯏꯆꯟꯅꯨꯄꯤꯅꯤ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯔꯥꯀꯦꯁꯀꯤ ꯃꯆꯥꯅꯤꯀꯣ ꯍꯣꯏ ꯁꯔ ꯅꯣꯏ ꯃꯃꯥꯁꯣꯒꯤ ꯃꯧꯄ꯭ꯋꯥ ꯖꯦꯀꯣꯕꯀ ꯔꯣꯖꯔꯒ ꯈꯪꯕ꯭ꯔꯣ ꯑꯪꯀꯜ ꯖꯦꯀꯣब ꯍꯣꯏ ꯔꯣꯖꯔ ꯍꯣꯏꯗꯤ ꯈꯪꯖꯩꯌꯦ ꯁꯔ ꯖꯦꯀꯣꯕꯀꯤ ꯃꯆꯥ ꯑꯕꯥꯁ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯖꯦꯀꯣꯕꯀꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯔꯣꯖꯔꯅ ꯃꯁꯥ ꯁꯛꯅ ꯌꯣꯛꯆꯕꯅꯤ ꯅꯈꯣꯏꯗꯒꯤ ꯆꯍꯤ 6-7 ꯍꯜꯂꯝꯒꯅꯤ ꯃꯥꯅ ꯆꯍꯤ 13 ꯁꯨꯔꯛꯄ ꯑꯗꯥꯏꯗꯅꯤ ꯍꯥꯠꯈꯤꯕꯗꯣ ꯍꯥꯏꯔꯤꯕ ꯑꯕꯥꯁꯁꯦ ꯑꯔꯥꯏꯕ ꯑꯉꯥꯡ ꯅꯠꯇꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯍꯤ ꯀꯌꯥꯃꯨꯛ ꯑꯣꯏꯒꯗꯣꯏꯅꯣ ꯍꯥꯏꯕꯗ ꯆꯍꯤ 12-13 ꯁ꯭ꯋꯥꯏꯗ ꯕꯣꯔꯤꯡꯗꯒꯤ ꯃꯥꯡꯈꯤꯕꯅꯤ ꯃꯥꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐꯇꯤ ꯂꯩꯔꯦ ꯐꯥꯅꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ ꯂꯤꯌꯣ ꯋꯥꯈꯜ ꯂꯥꯛꯏ ꯍꯟꯗꯔ ꯍꯥꯏꯔꯤꯕꯁꯦ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕ ꯊꯥꯔꯛꯄꯅꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯁꯦꯝꯈꯤꯕꯅꯤ ꯆꯍꯤ ꯌꯥꯝꯂꯕ ꯑꯩꯅ ꯅꯄꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯤꯕꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯉꯛꯆꯩ ꯃꯔꯝꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯄꯤꯅꯕ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤ ꯃꯥ ꯅꯤꯡꯁꯤꯡꯂꯦ ꯔꯦꯒꯥꯅ ꯂꯤꯌꯣꯕꯨ ꯃꯁꯥ ꯄꯥꯏꯔꯒ ꯅꯣꯝꯃꯤ ꯏꯁꯦ ꯂꯤꯌꯣ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯏꯕꯥꯏ ꯆꯠꯂꯁꯤ ꯍꯣꯏ ꯁꯔ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯇꯥꯛꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯍꯣꯏ ꯁꯔ ꯑꯅꯤꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯊꯣꯔꯛꯂꯦ ꯂꯤꯌꯣꯅ ꯑꯪꯀꯜ ꯍꯣꯏꯗ ꯆꯠꯂꯨꯁꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯍꯣꯏ ꯆꯠꯂꯨꯁꯤ ꯑꯅꯤꯗꯣ ꯖꯦꯀꯣꯕ ꯍꯣꯏꯗ ꯂꯥꯛꯏ ꯚꯤꯃꯣꯂꯥꯅ ꯍꯩꯃꯥ ꯏꯁꯣ ꯑꯅꯤ ꯂꯥꯛꯂꯤꯔꯣ ꯆꯪꯉꯣ ꯆꯪꯉꯣ ꯔꯦꯒꯥꯟ ꯑꯃꯗꯤ ꯂꯤꯌꯣꯗꯣ ꯌꯦꯡꯅꯩ ꯕꯣꯛꯁꯦ ꯑꯪꯀꯜ ꯍꯣꯏ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯌꯦ ꯚꯤꯔꯃꯅꯤꯅ ꯍꯩ ꯅꯣꯏ ꯑꯅꯤ ꯂꯥꯛꯏꯔꯥ ꯏꯁꯨ ꯖꯦꯅꯤꯁꯨ ꯄꯨꯕꯤꯔꯛꯎ ꯌꯥꯗ꯭ꯔꯣ ꯅꯨꯡꯗꯥꯡ ꯆꯥꯛꯀ ꯆꯥꯔꯒ ꯍꯜꯂꯨꯀꯣ ꯑꯩꯅꯦ ꯅꯃꯥ ꯍꯣꯏꯗ ꯍꯥꯏꯈ꯭ꯔꯒꯦ ꯗꯣ ꯌꯥꯔꯅꯤꯗ ꯌꯥꯗꯦ
ꯂꯥꯊꯣꯛꯇꯅ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯗꯅꯤ? ꯍꯩ, ꯅꯣꯏꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯏꯁꯨ ꯔꯦꯒꯥꯟꯒ ꯂꯤꯑꯣꯒ ꯂꯥꯛꯏꯅꯦ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯊꯣꯔꯛꯏ꯫ ꯖꯦꯀꯣꯕꯅ "ꯆꯪꯍꯧꯗꯅ ꯃꯄꯥꯟꯗ ꯂꯦꯞꯇꯣꯏꯁꯤꯔꯣ?" ꯑꯅꯤꯗꯣ ꯏꯟꯚꯥꯏꯠ ꯇꯧꯔꯕꯅꯤꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ "ꯐꯝꯃꯣ ꯐꯝꯃꯣ, ꯀꯔꯤ ꯂꯩꯔꯒꯦ? ꯁꯨꯝ ꯂꯥꯛꯄ꯭ꯔꯣ?" ꯔꯣꯖꯔꯁꯨ ꯊꯣꯔꯛꯑꯦ꯫ "ꯏꯆꯥ ꯑꯅꯤ ꯂꯥꯛꯑꯦꯗꯅ, ꯄꯥꯈꯪ ꯐꯥꯔꯦꯅꯦ." ꯔꯦꯒꯥꯟꯅ "ꯑꯧ ꯑꯪꯀꯜ, ꯂꯤꯑꯣ ꯑꯩꯈꯣꯏꯅꯤ ꯀꯩꯒꯨꯝꯕ ꯈꯔ ꯍꯪꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯦ." "ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯅꯣꯏꯅꯤꯅ ꯈꯪꯅꯤꯡꯕꯗꯣ." ꯑꯅꯤꯗꯨ ꯌꯦꯡꯅꯩ꯫ ꯂꯤꯑꯣꯅ ꯇꯞꯅ "ꯑꯪꯀꯜ, ꯌꯥꯝꯕꯨꯡ ꯑꯕꯥꯁꯀꯤ ꯄꯥꯎ ꯇꯥꯕꯤꯕ꯭ꯔꯣ?" ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯖꯦꯀꯣꯕ ꯔꯣꯖꯔ ꯌꯦꯡꯅꯩ꯫